Lenthoi ngambi Hemanjit Hatpada Chennaba Nokjaging ngarang CBI na fare. Chahi yamna nauriba Lenthoi ngambi hizam amadi fizam Hemanjit po kumjali singani kulhumdoi gi July tarukta kuki terroristing na lambi dagi fakraba tungda hatokre haina launariba case ta wanted laukthraba UKNA gi major Nokjaging alias Tiger ngarang Churachandpur gi mafam amadagi CBI na faraba tungda ngarang ma Guwahati da Pukhre. Thaudok adugi matangda fangba pauna hai Assam Rifles ki personnel singna Churachandpur gi mafam kaya marumda ngarang thiba humbagi thabak chathabada UKNA gi kadar ahum khulaiga konana fakhe makoina fawaduda hanadagi hauna Lenthoi ngambi amasung Hemanjit hatkibaga mari leinana CBI na case laukhatuna wanted laukthraba Nokjaging alias Tiger yaurambane mahak fare haiba pawadu khudakta mathang pinarakpadagi CBI gi team amana mahakbu ngarang Imphal da puraklaba matungda numidang wairam Bir Tikendrajit International Airport agi Guwahati tamna pukhibane mahak CBI na laukhatpa Lenthoi ngambi amasung Hemanjit hatpagi case ka mari leinana miyoi mangagi maming masak khangdokpada mahaksu yauribane mahak faravani na Lenthoi ngambi amasung Hemanjit hatkibagi nahan makai khangba ngamdaba aronba khara khanglaba yai haina pawasina makhata re pawasina makhata na hai CBI gi custody da leiraba major Nokjaging alias Tiger kumjali singani kun marida KNA gi deputy commander in chief thampi ga loinana lup asigi kadar ahum ambush tawduna hatpagi case tasu chenari vane panba yawadi kumjali singani kulhumdoi gi July taruktagi thiba khangdana leirakhiba Tagyal kolom laikai dagi fizam Hemanjit amasung Sagolban Tera Tongbram laikai dagi Lenthoi ngambi hizam hatkibagi photograph sing social media da viral oirakhiba ne